ngasi foꯡꯈꯤꯕꯁꯤ ꯐꯣꯡꯁꯤꯡꯗꯒꯤ ꯑꯃꯁꯨꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯈꯣꯝꯒꯠꯆꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯑꯍꯥꯟꯕꯗ ꯄꯥꯎ ꯑꯃꯅ ꯎꯃꯔꯅ ꯂꯥꯜꯂꯦ ꯍꯥꯏꯔꯛꯂꯤ꯫ ꯊꯥ ꯑꯁꯤꯒꯤ 18ꯗ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯣꯔꯥ ꯈꯨꯡꯒꯪꯗ ꯄꯥꯡꯊꯣꯛꯈꯤꯕ ꯙꯔꯃꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯑꯃꯁꯨꯡ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯕ ꯊꯧꯔꯝ ꯑꯃꯗ ꯀꯩꯔꯥꯡ ꯃꯨꯁꯂꯤꯝ ꯑꯦꯟꯇꯤ ꯗ꯭ꯔꯒ ꯀꯃꯤꯇꯤ ꯑꯃꯁꯨꯡ ꯀꯩꯔꯥꯡ ꯃꯩꯇꯩ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯄꯜꯂꯒ ꯅꯤꯁꯥꯒꯤ ꯄꯣꯠ ꯁꯤꯖꯤꯟꯅꯍꯟꯕꯒꯤ ꯃꯑꯣꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗꯨ ꯏꯁꯥꯅ ꯃꯤꯌꯥꯝꯗ ꯊꯝꯅꯤꯡꯈꯤꯕ ꯋꯥꯐꯝꯗꯨ ꯑꯣꯟꯅꯅ ꯋꯥꯍꯩ ꯋꯥꯇꯥꯗ ꯁꯣꯏꯈꯤꯕꯅꯤ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯉꯁꯤ ꯀꯩꯔꯥꯡ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯀꯥꯏ ꯑꯁꯤꯒꯤ ꯃꯧꯂꯨꯕꯤ ꯎꯃꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯇꯁꯦꯡꯕꯗꯤ ꯑꯦꯟꯇꯤ ꯗ꯭ꯔꯒ ꯀꯃꯤꯇꯤ ꯑꯃꯁꯨꯡ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯅꯤꯅ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯗ꯭ꯔꯒ ꯊꯤꯡꯅꯕꯒꯤ ꯏꯍꯧꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯏ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯗ꯭ꯔꯒ ꯌꯣꯟꯕꯁꯤꯡꯗꯒꯤ ꯀꯩꯔꯥꯡ ꯃꯨꯁꯂꯤꯝꯒꯤ ꯑꯦꯟꯇꯤ ꯗ꯭ꯔꯒ ꯖꯣꯏꯟꯠ ꯀꯃꯤꯇꯤꯅ ꯇꯦꯛꯁ ꯂꯧꯏ, ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯂꯧꯏ, ꯁꯦꯜ ꯆꯥꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯅꯨꯃꯤꯠꯇꯨꯗ ꯐꯣꯡꯗꯣꯛꯈꯤꯕꯗꯨ ꯁꯣꯏꯈꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯑꯃꯠꯇ ꯑꯦꯟꯇꯤ ꯗ꯭ꯔꯒ ꯀꯃꯤꯇꯤꯅ ꯆꯠꯊꯈꯤꯕ ꯂꯩꯇꯦ꯫ ꯂꯣꯏꯅꯅ ꯀꯩꯔꯥꯡ ꯃꯩꯇꯩꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯂꯝꯗꯝꯁꯤꯗ ꯗ꯭ꯔꯒ ꯊꯤꯡꯅꯕ ꯄꯥꯏꯈꯠꯂꯛꯂꯤꯕ ꯑꯐꯕ ꯊꯧꯔꯥꯡꯁꯤꯡꯗ ꯎꯃꯔꯅꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯁꯄꯣꯔꯠ ꯇꯧꯅꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯎꯃꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯁꯥ ꯊꯤꯡꯅꯕ ꯍꯣꯠꯅꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯔꯨꯑꯣꯏꯅ ꯀꯩꯔꯥꯡ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀ꯭ꯂꯕ ꯑꯃꯁꯨꯡ ꯑꯦꯟꯇꯤ ꯗ꯭ꯔꯒ ꯀꯃꯤꯇꯤꯒꯤ ꯊꯧꯕꯨꯔꯣꯏꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤ ꯀꯩꯔꯥꯡ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯔꯤ ꯂꯩꯅꯕ ꯀꯃꯤꯇꯤ ꯑꯃꯗꯤ ꯀ꯭ꯂꯕꯀꯤ ꯊꯧꯕꯨꯔꯣꯏꯁꯤꯡꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯈꯤꯕ ꯑꯃꯁꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯩꯃꯤꯟꯅꯅꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯔꯝꯕꯒ ꯂꯣꯏꯅꯅ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯑꯁꯣꯏꯕ ꯂꯩꯍꯟꯗꯅꯕ ꯇꯥꯛꯄꯤꯔꯝꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯍꯨꯔꯥꯟꯕꯗ ꯍꯨꯔꯥꯟꯕ ꯐꯥꯎ ꯍꯥꯏꯔꯤꯕ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯃꯤꯌꯥꯝꯅ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ AISF ꯍꯨꯔꯥꯟꯕ ꯃꯁꯥꯗ ꯍꯨꯔꯥꯟꯕ ꯐꯥꯎ ꯍꯥꯏꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯊꯧꯑꯣꯡ ꯃꯤꯌꯥꯝꯅ ꯁꯨꯛꯌꯥ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ AISFꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯟ ꯔꯤꯕꯤꯗꯥꯁꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯍꯟꯗꯛꯇ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯗꯨꯅ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟꯅ ꯅꯤꯌꯝ ꯆꯨꯝꯗꯨꯅ ꯍꯨꯔꯥꯟ ꯂꯥꯅꯥꯗ ꯃꯤꯑꯣꯏ 94 ꯀꯦꯄꯥꯁꯤꯇꯤ ꯂꯧꯁꯤꯜꯂꯝꯕꯒꯤ ꯋꯥꯍꯪꯗ ꯑꯅꯧꯕ ꯃꯤꯅꯤꯁꯇꯔ ꯔꯥꯖꯦꯅ ꯚꯤꯖꯤꯂꯦꯟꯁꯇ ꯊꯤꯒꯠꯍꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯧ ꯄꯣꯡꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤ꯫ ꯚꯤꯖꯤꯂꯦꯟꯁꯅ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯤꯖꯤꯜꯂꯤꯉꯩ ꯆꯩꯔꯛꯇ ꯉꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯤꯑꯣꯏ 12 ꯂꯧꯔꯒꯅꯤ ꯍꯥꯏꯔꯛꯄꯁꯤ ꯑꯉꯛꯄ ꯑꯃꯅꯤ꯫ ꯀꯥꯎꯟꯁꯤꯜ ꯑꯁꯤꯅ ꯍꯧꯅꯅ ꯁꯦꯝꯗꯣꯛꯇꯨꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟꯠ ꯑꯣꯏꯕ, ꯀꯔꯞꯇꯦꯗ ꯑꯣꯏꯍꯟꯗꯕ, ꯑꯦꯗꯨꯀꯦꯁꯟꯒꯤ ꯂꯝꯗꯝ ꯑꯃꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚꯇ ꯅꯤꯌꯝ ꯆꯨꯝꯅ ꯊꯕꯛ ꯇꯧꯒꯗꯕ ꯃꯤꯁꯛꯁꯤꯡ ꯈꯟꯗꯨꯅ ꯃꯒꯨꯟ ꯂꯩꯕ ꯀꯥꯎꯟꯁꯤꯜ ꯑꯃ ꯑꯣꯏꯍꯜꯂꯒ ꯊꯕꯛ ꯍꯧꯍꯜꯂꯝꯂꯕꯗꯤ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯕꯨ ꯊꯥꯒꯠꯅꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯊꯕꯛ ꯈꯨꯇꯧ ꯑꯁꯤꯗꯤ ꯄꯨꯔꯥ ꯈꯦꯠꯅꯔꯦ꯫ ꯍꯪꯂꯛ ꯍꯪꯖꯤꯟꯗ ꯑꯅꯧꯕ ꯀꯥꯎꯟꯁꯤꯜ ꯑꯃ ꯈꯨꯗꯛꯇ ꯁꯦꯝꯈ꯭ꯔꯦ꯫ ꯁꯦꯝꯂꯤꯕ ꯀꯥꯎꯟꯁꯤꯜ ꯑꯗꯨꯗ ꯀꯔꯞꯁꯟꯗ ꯆꯦꯟꯅꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯡꯄꯤꯟ ꯑꯣꯏꯔꯤꯕ ꯇꯥꯝ ꯀꯌꯥ ꯐꯝ ꯀꯣꯟꯗꯨꯅ ꯂꯥꯛꯂꯕ ꯍꯧꯖꯤꯛꯁꯨ ꯆꯤꯌꯔꯃꯦꯟ ꯑꯣꯏꯅ ꯃꯣꯍꯤꯟꯗ꯭ꯔꯣ ꯑꯗꯨꯃꯛ ꯐꯝ ꯄꯨꯍꯜꯂꯤ꯫ ꯃꯁꯥꯃꯛꯀꯤ ꯃꯆꯥꯅꯨꯄꯥꯕꯨ ꯊꯕꯛ ꯍꯥꯞꯆꯤꯜꯂꯕ ꯑꯗꯨꯒ ꯑꯇꯣꯞꯄꯅ ꯀꯔꯞꯁꯟ ꯀꯦꯁ ꯀꯌꯥꯗ ꯆꯦꯟꯅꯔꯛꯅꯕ ꯃꯤꯁꯛ ꯑꯁꯤꯕꯨ ꯀꯔꯝꯅ ꯑꯅꯧꯕ ꯃꯤꯅꯤꯁꯇꯔꯅ ꯀꯟꯈꯠꯂꯤꯕꯅꯣ ꯍꯪꯅꯤꯡꯉꯤ꯫ ꯍꯨꯔꯥꯟꯕ ꯃꯁꯥꯗꯨꯗ ꯍꯨꯔꯥꯟꯕꯗꯨ ꯐꯥꯎ ꯍꯥꯏꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯁꯨꯛꯌꯥ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯕꯒꯤ ꯄꯥꯎ ꯁ꯭ꯔꯤ ꯂꯪꯀꯥꯗ ꯕꯨꯔꯀꯥ ꯁꯤꯁꯇꯦꯝ ꯃꯨꯊꯠꯀꯗꯧꯔꯤ, ꯏꯁꯂꯥꯃꯤꯛ ꯁ꯭ꯀꯨꯜꯁꯤꯡ ꯊꯤꯡꯖꯤꯜꯂꯛꯀꯗꯧꯔꯤ꯫ ꯃꯨꯁꯜꯃꯥꯟ ꯅꯨꯄꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯙꯔꯃꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯕꯨꯔꯀꯥ ꯁꯤꯁꯇꯦꯝ ꯑꯁꯤ ꯁ꯭ꯔꯤ ꯂꯪꯀꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯨꯊꯠꯂꯒꯅꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯁꯂꯥꯃꯤꯛ ꯁ꯭ꯀꯨꯜ 1,000 ꯍꯦꯟꯕꯅ ꯊꯤꯡꯖꯤꯜꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯁꯤꯡ ꯌꯥꯝꯖꯗꯕ ꯃꯨꯁꯂꯤꯝ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯊꯛꯇ ꯄꯤꯕ ꯑꯀꯟꯕ ꯆꯩꯊꯦꯡ ꯑꯣꯏꯔꯒꯗꯕ ꯋꯥꯐꯝ ꯑꯗꯨ ꯁ꯭ꯔꯤ ꯂꯪꯀꯥꯒꯤ ꯃꯤꯅꯤꯁꯇꯔ ꯐꯣꯔ ꯄꯕ꯭ꯂꯤꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯨꯕ꯭ꯔꯥꯠ ꯋꯤꯔꯁꯦꯀꯦꯔꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯤꯠꯌꯦꯡꯗ ꯃꯨꯁꯂꯤꯝ ꯅꯨꯄꯤꯁꯤꯡꯅ ꯕꯨꯔꯀꯥ ꯁꯤꯁꯇꯦꯝ ꯃꯈꯥꯗ ꯃꯃꯥꯏꯒꯤ ꯁꯔꯨꯛ ꯃꯄꯨꯡ ꯐꯥꯅ ꯀꯨꯞꯁꯤꯜꯂꯒ ꯂꯩꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯊꯤꯡꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯔꯤ ꯂꯪꯀꯥ ꯀꯦꯕꯤꯅꯦꯠꯀꯤ ꯑꯌꯥꯕ ꯂꯧꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯉꯔꯥꯡ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯁ꯭ꯔꯤ ꯂꯪꯀꯥꯗ ꯉꯜꯂꯤꯉꯩ ꯃꯇꯝꯁꯤꯡꯗ ꯃꯨꯁꯂꯤꯝ ꯅꯨꯄꯤ ꯑꯃꯗꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯕꯨꯔꯀꯥ ꯁꯤꯖꯤꯟꯅꯗꯨꯅ ꯆꯠꯄꯒꯤ ꯊꯧꯑꯣꯡ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯕꯨꯔꯀꯥ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯤ ꯃꯨꯁꯜꯃꯥꯟꯁꯤꯡꯅ ꯙꯔꯃꯒꯤ ꯃꯤꯡꯗ ꯆꯠꯊꯔꯛꯄ ꯑꯦꯛꯁꯇ꯭ꯔꯤꯃꯤꯖꯝꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯃꯔꯝ ꯑꯁꯤꯅ ꯒꯚꯔꯟꯃꯦꯟꯠꯅ ꯕꯨꯔꯀꯥ ꯁꯤꯁꯇꯦꯝ ꯃꯄꯨꯡ ꯐꯥꯅ ꯃꯨꯠꯊꯠꯅꯕ ꯑꯀꯟꯕ ꯊꯕꯛ ꯄꯥꯏꯈꯠꯂꯤ ꯍꯥꯏꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯁꯦꯂꯦꯛꯁꯟ ꯄ꯭ꯔꯣꯁꯦꯁꯇ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯤꯒꯅꯨ,
Manipur University na tungwan department sing the sok English sing ni ga kun gi na kun ga mathoi session gi pre PhD program gi provisional registration tawna ba thoki bo order amadi masigi candidate sing merit khanbagi thabak kana satharingi serak sida kana gumba kharana ayet pamadi apan ma pibigi thabak sathari basi tawbidana ba apun ba irei paki mahiroi sinpanglup aims na sirol amada mari lena basing da appeal tarakli sirol sina makha taraduna MIT medical science rims yauna department taraga mapana qualifying entrance test amadi baiba bosi tawduna candidate sing merit khanbagi thabak sathari hairi Manipur University gi maruoiba department ama oiriba political science department gi oina qualifying entrance test February 19 English ngi kungi methoida pangthoktuna mai paklaba candidate sing lakliba March taraga manga English ngi kungi methoidi gi hauraga baiba boys hauraga ni haina March mari English ngi kungi methoida khangan kheba lekre hairiba department asina candidate sing merit khanbagi thabak kana satharingai seraksida application form thajin badagi hauraga The Manipur University Doctor of Philosophy PhD Ordinance 2019 na piriba kanglon sing ngaktaba madi kuiti loiduna baiba bosi matam lebaba phawbra tuan ba miyoi sing administration da lairiba sing amadi masak naiba miyoi sing lana yoiba interest ingna sathariba selection process asida ayetpa amadi apan ba kya pibigi paw lairiba si mahiroi khunai gi oina yamna lebak thibane loinana lakliba March taraga manga dagi hauraga pangthokadaba baiba bosi asida niyam sumna amadi merit yenglaga selection process asi sathagani haibigi thajabasu aims na aroibada department asida thamlakli hainasu pawsina makhatana phongdoki atopa paw amadanamo Supreme Court government ki staff election commissioner habloidabane Government ki staff sing election ki commissioner oina habloidabani independent person sing habkadabani haina Supreme Court na ruling pikre ruling asi hawkiba irai numita pikhibani Supreme Court ki justice Rohantan F Narimana lusingba bench amana hawkiba irai numita pikhiba ruling aduna hai government ki employees sing na pidiba thabak sing adugi mathakta election commissioner sing oina hapa haibasi constitution bu karemnabani Public office paiba miyoi sing election commissioner sing oina thabak pohaloidabani haiba wafam Supreme Court ki bench aduna thamladuna election commission sing misang mikhai naidaba mongda amadi maning tamna thabak tahonba constitution gi scheme sing ngakna satnaba Supreme Court ki directive sing ngaknaba ruling aduna state sing na khanki election panel singi maning tambadu karigumba phibam amatada mantikna roidabani haina su ko na phongdokhi government ki employees sing election commission singda makhoina pairiba thabaktagi ahenba oina paihanba peningai oidi haibu wafam su thamki Gawa State Election Commission na Margao Mapusa Mormugao Sangum amasum Kupem municipality gi mikhalga mari lainana thokiba election notification ama Mumbai High Court na Sanahan Kidabagi Mayokta Supreme Court Lakiba Wakat Amada Constitution na piriba Election Commission singi maning tamba amadi misang mikhai naidaba thawong singa naba government ki staff sing Election Commission singi commissioner sing oina haptanaba ruling asi pikhibani haina su pawsina makhatana su phongdoragli loisilakpo oina to papawa mana SOP thugaiduna yongsak yolamba minipan pharba matung fine thiankhre City Police Station ki team mana police station asina koliba mafam sina ngasi ayu anganbada unauthorized oina COVID-19 ki SOP sing thugaiduna yongsak yolamba minipan gari ka kona na pharba matungda Duty Magistrate Imphal West ta puthoktuna fine thialaba matungda amu hanna tawdana ba warning piraba matung thadokre haidi police tagi phangba pawda pharba miyoi sing adudagi mi amamda lupa songa gi fine amasum gari amamongi lupa yankhai fine oina thialaba matungda thadokibani SOP thugaiduna Tata Magic ani Maruti Ben Mari Eco Ben ama amasum Maruti car amada masing yamlaba yongsak sing haplaga unauthorized oina lambi nakala yongsak sing yolambani haidena su pawshin makhatana su phongdorakli